Channel asibu tabiriba khwai prungpu taram nokchari ngasigi moroiba pausing pijari. Food Hills Naga Coordination Committee na Nagasin Kundaba Chingkhong Chingyada matam kaktana Kuki sing changlakpada athingba Thingkhre. Mikhalda Bot Bank sagat nabagi damak phurup masel thang sana lehaina MLA Joy Kisan phongdroli. Churchanpur dagi Kangpokpi phawba lambi sembagi thabakta apanba amata pihandanaba thadau Tribe Council na United Naga Council da aiba serol pidun wakatkre. Any Naga si Thingkhre karigi Tangkhul leire, Mau leire, Maram leire, Paumai leire, Rongmai leire, Jamai leire, loina moigi Naga mayam si tungan namai ki tribe si Thingkhre. Similarly, ekoi Kuki have umbrella to gi makhada leiba singju hado tungan Thingkhre. Wi-Fi tungan Thingkhre, Gangte tungan Thingkhre, Mar tungan Thingkhre, Paite tungan Thingkhre, Simte, Mate, loina tungan Thingkhre. Tungan Thingkhre bagi matungina 1950 any Naga Thingkhre, loi Thingkhre. Any lusai any mijo si yaule. Adagidi kamai to rishon any Kuki ju katham thoedna. Ki maramdi thadok sakre, Mar sakre, Paite sakre, Gangte sakre, Wi-Fi sakre, magi tribe recognize Thingkhre. Madu Thingkhre. Ado mo kamai to ikhamra 2003 da mo any Kuki ajam hapchal leira. Karigino masi hapis na Manipur da leitaba tribe. Bari gaina le. Myanmar da leiba, Burma da leiba. Sigi mayam si poraga citizenship piba yana bagi moigi constitution ko phongeba. Adugi manung da tribe mayam se loina hapaga toram bane. Adu de koi gi indigenous people sing koi di machine su yam de koi di. Naga machine ke yam be koi. Koi maitai machine ke yam me. Maitai pangal ke yam me. Adu de koi di demographic imbalance ma poraga na koi si tamna isolate tongna na tamna aikoisi minority tanabagi pose sillaga leirame aduna sugumba mayam ama one by one soirma mayam saina any Kuki tribe ai kakthale maramdi already recognized the leirame na masi hapam thoktre any Mizo tribe kakthale na Mizo ina thame Mizo do tribe amoina any do habe any biren si abro biren CM jibu any biren yagadra Manipur leiba jati dubo khugi jati ni Bharat leiba jati dubo khugi jati ni adu natana any na hapjalaga loina pangpu da poraga khoi bu tawge adugi politics adum yaraga na phai haige ba pausing sandok na bijari Nagasin Kundaba Chingkhong Chingyada Kuki sing Changba ngasi ahing nongjai dige horaga matam kaktan athingba thamle haina Food Hills Naga Coordination Committee na phongdorli hiram asigi matangda Food Naga Hills Coordination Committee JTC gi convener Siru Union gi president Kharam Union gi president CNPO gi president amadi NPO Senapati gi president gi aib cherol ama thadun mathau taba thorom sing lokhatnaba honabada mateng pangbinabasu haijagre Food Naga Hills Committee gi cherol adun hai Kuki sing na pakhlakpa thorang kayana Chingkhong Chingyada khundariba Naga sing na saun khudong chadaba tholakpadagi tangai phadana akhanaba thorang asi lokhatpani ngasi ahing nongjai dige horaga matam kaktana Kuki sing changba thingbagi athingba thamkhiba asina maram oiraduna mangjawna na khanglamba tawdana Naga gi Lamda phawraga German road amadi Tiger road semlakpani Naga sing gi right ta chauna singnarakle suspension of operation gi su group gi kem kaya Naga gi Lamda sadun khulai matik sana paiba Kuki militant sing thamjilakpana ing tapapibamda akai bathole mafam kaya da paksana popi pambi thajilakpana mahausa gi khal kahelakpa lonena mayai kaba Dr. Laisuru Mio Kya Helakpada, Toning the Batogdo, Amadi crime Kya Tolakli. Mato asum Naga gi Lamda, Pakaliba, Tabuk Torom Sing Asi Matam Sana Tingho Dragadi, Naga Miyangi Pungi Punchida, Sound Akai Batorol Agani, Food Naga Hills, Coordination Committee na Urakliba Pibam Asi Sapchana Mayok Nanaba, Same Sadano Lere, Nagagi Miyangi Oiba, Right Amsung Ikai Kumnabangak, Nabagi Matanga, Pakaliba Taurang Asida, Naga Lupsing Nasu Mating Pangmatai, Hain Pundroli. Khalda bot phangna bhonabada tongan ba media singda hunaba sainabagi thabak sing chathaduna mikhalda bot jamna phangna ba honabagi saruk ama oina phurup masel thang sana lehaina MLA khumuksam Joy Kisan phongdokre Manipur Press Club tangasi building lip pananabagi damak jatra hunbagi thoramda wapam asi phongdokladuna MLA Joy Kisan makha tanahai ngasi miyam na sinanabagi damak sembat pa horiba lip asi atu matamda semdun miyam da sinagani ing tapa anjilana bohonaba matamda media singi maikadagi ing chikpagi paujel pubiu
Geographical boundary kaidana thamlaga leiminariba purupsing thang sanahanbasidi afaba thawong nate haina mahak moral siraduna thawong asi territorial integrity thawong nate aigi purupki mamangda hero sana bhonabada samjaribi nupi angang kayagi punchi manghalle ima oiribi nupi singi punchi temsingnaba asina yamna pajadaba manipuri haiba purup adu ohele aranba propaganda da miyam humduna puba yabanate matamna achumba adu purakani manipurgi integrity thugaina bhonari basing adu aikoi puna thingnaminaba matam oire haina MLA makata na pungdoki Sursanpur ki kangpokpi phawriba lambi sembagi thabakta apanba amata pihandanaba thadau tribe council na United Naga Council da aiba serol pidun wakatkre thadau tribe council gi general headquarter gi president YT haukem na kuyik piduna United Naga Council gi president da pisin khiba cherol amagi matung inna Sursanpur da gi kangpokpi phawba nauna lambi semnaba thorang lokhlakliba asida inpui liangmai rongmai amadi zemai tribe sing yawba joint tribe council gi lam chok leite Kuki singi igi mari oiba siru khoirau dola khunaugi lam phawrga lambi semna ba honabani Kuki sing khudong sadaba kayam mayok naringai tanja asida kanagama mioi kharana Sursanpur gi kangpokpi phawbgi lambi asi semna ba honabada apanba pinaba yamna toina honarli lambi asi semna JTC gi area singda karimo makhal amatagi khudong sadaba amata thongadaba leite Kuki amasung naga anigi marakta lainariba mari amuka hena sesilhanaba mathauta adubu joint tribe council na handak United Naga Council da aiba cherol ama pisilaga Kuki singna naga singi lam phawrga lambi semle haibagi matangda wakat pathengnare thorang asi kudakta tingnanabo honabiu haina cherol aduda pali stand ising isauk thokpudagi mioi chamagi 59 sikre emergency su lauthokre Nong kana subadagi Pakistan gi tongan mafamda isauk thokhibaga lonana miyosam yankai gi mapan laikidre Pakistan gi Punjab province khaktada hukiba pung kunmari gi manungda miyoi humpu humdoi sikhibaga lonana sohumlom asok apannangkre National Disaster Management Authority na pirakpa report amagi matung inna Punjab province ki oina khwaidagi phibam choklaba district ti Sakawal na oiri Lahore dagi awanglomda kilometer sohumlom lapna leiba district asida haukiba pung kunmari gi manungda Chambriga kunga humdoi gi sang yauna nong surupudagi khawdna isau asi thorokhibani Sakwal district ta military amasung local administration ga khusamnaduna mi kanba amadi mateng pamugi thabak paikhatli haina Provincial Disaster Management Authority na pongdorokli khangkhangudna kan mamongda nok surakpatagi mafam kaya sing thumjin khibagalona building kaya su ningkhairaki khwaidagi phibam choklaba city singi manungda Punjab ki capital Lahore su yauri haukiba pung kunmari gi manungda mioi 15 isaugo mari lenana Lahore da siki Faimslabata mioi mapan okara Sahiwal amadi Pangkat Pang singba city singdasu isaugo saitheng nangmagalona misi mina kaya thokpagi pau leiri Aujiki oinadi pau asi matang asaida losinjari ahenba anoba pau singalonana miyamga amuk hana unanaba khurumjari